Ahamada MITvPRIMETIMEEnglishnews. Union Home Minister Amit Shahna Assamdagi Vibrant Village Program ge Anisuba Fest Hudokre. Gowai Mazasing Pakistan ga Mari Lene Haina Assangi CM na Maral Siriba Ase Aranba Politics ni Haina Priyanka Gandhi na Fongdokre. West Bengal da Chatariba SIR gi thabakta Judicial Officer singna mateng pangnaba Supreme Court na khanghankhre. Iran da military attack tawraklabadi matik chaba khut hangani haina UN da Iran ge ambassador na fongdokre. Amade Gaza amuk hana semganaba US na $1 billion taragi sel mating pinaba Board of Peace na hogdokre. Khurumjari Mami TV na sandok taba national amade international news ni eng tabiriba pumnamagpo Valentina sagol sem na khurumjari Pau sandok na pizeri Union Home Minister Amit Shahna ngarang Assam dagi Vibrant Village Program VBP gi Anisuba Fest hogdokre amasong Indore Bangladesh border pare yangsinkre Mikhal pangthok kadariba state asida mahaki nimit nini ki khongsat ki ahanba nimita mahangna Congress ki mayokta attack tawraduna makoina mitop changsilakpa ayaba pi amasong makoi ain gi oiba thabak lakhate haina maral sikhe Amit Shahna Assangi Kasar District ge Laibak asige VVP ge Anisuba Fest hogdokre amasong mahangna border area singdege mitop changsilakpa ase thingani haike Prime Minister Narendra Modi ge Laibak asige border village da ahenba mieng changduna semgatpa haiba mieng adugi makhada VVP ge Anisuba Fest asina yumlon nariba Pakistan amasong Bangladesh ka thangnana leiriba State Tara Tareke Block Chahunga Kuntra Marige Makada Leriba Village Cha Listing Amaga Chamapan Yankai Mari Consilagan Haike Amarom da Natharpur Village da Pangtokpa Thauram Amada Wa Ngangbada Mahangna Congress da Maral Siraduna Makoina Laibak Astige Border Paring Hangdoki Masina Mitop Sing Assam da Sangsilapagi Maram Ohele Chief Minister Hemanta Biswa Sarmana Lusingduna BJP government na masige problem ase ningthina paikhali haike Assam Congress ke President MP Gaurav Gogoi ge imung manung amade masa sing Pakistan ga mari lainei haina Assam ge Chief Minister Hemanta Biswa Sarmana handakta fongdokhiba Wafam adu aranba politics ne haina Congress ke General Secretary Priyanka Gandhi na fongdokre mahangna haike Gaurav Gogoi na achumba politics tawba pami amasong mahangna achumba thabak sing tawrubagi damak mahaki mathakta aranba bichar kaya sandokle nimit nini ki khongsata Assam da lakhiba Congress luchingde Priyanka Gandhi na Sonitpur da leiba laikhidraba saisakpa Jubin Garge Murtida Ikai Kumnaba Utpaga Lunana Lai Katlaba Matungda Haike Jubin Ase Jumnagi Saisakpa Ama Nate Mahakte Politics ki Matakta Laibine Lunana Mahaki Punsi Ayamba Nungsibaki Pauzil Peke Politics ta Laiba Luchingba Ani Lay Achumba Maikaida Politics Tauba Ama Atopa Aduna Mibu Hundo Hunzin Tawna Maral Siba Politics Ama Asine Assam ge Chief Minister na Congress Luchingba Gaurav Gogoi da Janji attack tawriduna Gogoi gi macha masu sing Pakistan ga mari leinei hairiba aranba taroidaba politics ne kanagumba amagi imung amade macha singda attack taroidabani haina Congress Luchingbi asina fongdoki West Bengal Government amadi Election Commission of India ge marakta hauze mungnabige thabak ama chathariba asigi matangda
Supreme Court na ngasi akhanaba order ama piraduna hojek chatariba thabak amade District Judge Singna Jayanaba Lere Hariba Electoral Rolls Singe SIR Asida Mateng Pangnaba Kangankre Haire Report Asigi Matung Ina ECI Amade West Bengal Government Ke Marakta Laibak Tiba Blame Game Amade Tazadaba Fibam Asida Chief Justice Surya Khan Amade Justice Joymala Begsina Besna SIR Ge Matakta Tabak Ase Atubada Lucinaba Paktak Pike Logical list ke makada electoral rolls sing dege ming lokthok kraba sing ge claims sing amade objections sing ge wa taba best asina judicial officer sing hakre kumza listing ani ge voter list amada mapage maming voter ama amade makoge mama mapa singa chahi tara manga dege hena kenaba amade chahi yang khai dege hena kenaba yauri haire Leibak asige khwaidagi wangba court asina Kolkata High Court ke Chief Justice da Judicial Officer khara amade harage Judge Singh hapna state lengakta hojek chatariba SIR ge thabak mateng pangnaba khanghankhre hairi Iran ge mayokta military attack ama hekta chatharakpada Iran na United Nations ge charter makada masa ngakthok janabagi hak sijinnaduna matek chana khut hangani haina United Nations Iran ge ambassador oriba Amit Setna UN Secretary General da thaba chithi amada phongdokre Amit Setna haike karigomba US na Iran ge matakta military ge oiba attack chatharak labade Iran na so matik chaba pakhom pigane hariba fibam ase laklabade Middle East leriba US lami base pumnamak aina yaba target ama oirakani tamba ngamdaba amade control tawba ngamloidaba maongi thawong sing thorakpa matamda madugi responsibility adu US na pugadabani haina Iran ge ambassador phongdoke Middle East da tension yamna wangkhalakpa amade US na jahaz amade atai langi khulai sing leptana pusilakpa matamda Donald Trump na phongdokiba adu taraina lawidabani hiram asida United Nations ge Security Council na pamdaba thodok sing thoktrungaida yamna thuna thabak lokhat hogadabani haiki Paugi maratana atemba break amatang lawminasi Ibe makigano Hazab thammo Sigi yamse next TMT na checksin na laksilaga thamgrabani ne Tadarang se juha habaga amta kidrabo Asumna mayamna na machalgo ngapshan lugum masigi yumasibu asoya ngan kokadabadagi next TMT na ngapseli next TMT jawar habadi ngaktok na basembani German technology sina mana concrete katok na tinaba matamda kapamul amuk kihena engel adli next TMT strength is in the quick Breaking matong taram na okchari makataba pausing amuk pijere Israel ge lanmina maram oiduna satina mang takraba gaja amuk hana stemganaba US na $1 billion taragi stel gi mateng pinaba board office ke maikum hangdokre ngarang US President Donald Trump na gazada stel tembak pinaba board office adu hongdokibani haire report adugi matung ina Trump na board office ki thabak athubada hauragani haina miyamda lauthokhibaga loinana US ke aircraft sting mahake order makada Iran tamna sangsilakle US Institute of Peace da Donald Trump na malem ge tongan ba jingba kayabu taram na okay anauba board asige anauba funding amade maru oiba agenda sting matangda yamna manung mapan fauna upa ngamdrabasu US ke President Donald Trump na board asibu Lucingani amade mahagna veto power paigani haire masigi matakta Trump na US ke President oidrabasu board asigi makok adum oiduna legani haire
Venezuela legislature na ngarang amnesty bill approve tawkhibadagi lengak aduna mamangda political ga mari leinaba fazilamba miyoi sing political sing activist sing ukil amade atopa miyoi kaya thadoknaba ayaba pikre report asigi matung ina leibak adugi legislature na amnesty bill ayaba pikiba asina leibak adugi oiba yamna maru oiba mayol ama purakle Mamangda leiramba lengakna political ge prisoner amata lekte haina matam sangna yetuna lakibane adubu hauzik lengak adugi makada leiribas del singda political ga mari leinana miyoicha kaya fazilaga thamlibane khongthang asi haukiba tha US ke President Donald Trump ge luching makada Venezuela ge President Oiramba Nicolas Maduro amade mahake nupipo pungkai amagi manungda military operation amana faduna pukraba matung acting President Delcina paikhalakpa khwaidagi anauba khongthang amane mahak masamak bill asi haukiba thada pukhalakibani hairi Handak Bangladesh ki Prime Minister oina wasnak lokraba Tarif Ramanda US ki President Donald Trump na yaifa pauza pibaga loinana ngaksel gi lamda deal ama sign tongnaduna US amade Bangladesh leibak adina punna taminanaba haikre US President Donald Trump na Tarif Ramanda irakiba letter amada leibak anina defense amade amana amage mateng pangnanaba khangalakibane Leibak anina mateng pangnaba loinana punna thabak tawminnarabade Indo Pacific ta chawkhatpagi lamda chawna ahongba kaya purakpa ngamgane loinana Bangladesh amadi US leibak anigi marakta mamangdagi routine defense agreement tongnabage matangda wari stanaduna lakliba adu tarif ramage period asida soidra mai pakpa ngamlagani haibagi thajaba chawna leire haina Tarif ki chithi aduda mayek sengna pale ningsing ba yabade tha asige tang tarani thoida Bangladesh ki general election pangthokibada Tarif Ramange party BNP na chawna mai pakibani Aribada maruba pau amuka hana pisari Union Home Minister Amit Shah na Assam dagi Vibrant Village Program ge Anisaba Fest hogdokre. Gogoi gi masasing Pakistan ga mari leine haina Assam gi CM na Malal Shriba ase aranba politics ne haina Priyanka Gandhi na hogdokre. West Bengal da chathariba SIR gi thabakta Judicial Officer singna mateng pangnaba Supreme Court na khanghankre. Iran da military attack tawraklabade matik chaba khut hangani haina UN da Iran ge ambassador na phongdokre. Amade Gaza amuk hana samganaba US na dollar billion taragi sel mateng pinaba board office hogdokre. Hauziki oinadi MITvna sandokjaba national amade international news matang asida loijare makhataba pawidamak men tadna lebiyo. Miyamgi kurung chanam gidama tableware pusan rabasu Mami TV gi makal matyan kya gi channel amari atoppa channel kya adom gi mobile phone natragana television de yeng bayar ganai tableware tingbagi matau tadraba pung kun gamari chupna yeng bayarba anoba technology asi lafna manipur gi mapanda leibiriba iresa singnasu line yeng bayar ganai karamna adom gi mobile phone da natragana television da haptana
ꯁꯟꯗꯣꯛꯆꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯑꯁꯤ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ 9233577337 ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯤ ꯇꯤꯚꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯃꯤ ꯇꯤꯚꯤꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ